Housing Manipur THOKLIBA IRANG ASINA MARAM OIRAGA SHING TONGAN MAPHAM SINGDA Manipur Organic Mission Agency MOMA'S PAIKHATLIBA THABAK THOURAM SINGDA ACHOUBA SHAPHU PIRI HAINA MOMA'S Project Director Debadutta Sharma TOMTV दा PHONGDORAKLI हिरामशी की मतंग TOMTV की स्टाफ रिपोर्टर लक्ष्मी कोंखाम अमसुंग वीडियो जर्नलिस्ट हुइद्रोम केल्विन दगी अकनब पाउदम अमा Manipur Organic Mission Agency MOMA'S PAIKHATLIBA THABAK THOURAM SING ASI Chada Marifutara de CHING MAPHAM SING दा PAIKHAT OIBANA Agency asina changsilliba thabak thorum sing housing Manipur da thokliba irang asina maram oiraga ACHOUBA SHAPHU PIRI HAINA MOMA'S Project Director Debadutta Sharma TOMTV da PHONGDORAKLI Wafam asi Sanjen Thongda leiba Department of Horticulture and Soil Conservation ki office da TOMTV ki staff reporter Lakshmi Kongkham amasung video journalist Huidrom Kelvin ga akhanana unaba amada Debadutta Sharma na PHONGDORAKHIBANI Irang asina maram oiraga MOMA'S thengnariba khudong chadaba singi matangda palladuna MOMA'S Project Director Debadutta Sharma hai identified crops sing mapung marai faraktuna marketing kidamak sem saraba mahi marung kaya market tawba ngamdabadagi ACHOUBA khudong chadaba mamayoknari irang thokringai matam kharagi mamangda atopa state ki ACHOUBA buyer singa lamdam asigi CHING amadi tamgi lawmi chamanga natraga lising amana punsilaga semba farmers producers company singa yaingang amadi sing supply tawnabagi yana chema khuyek pinakhibalei adubu irang asina maram oiraga yanakhibu wafam sing thabak to onthok pangamdri yanakhibu wafam sing thabak to onthok pangamdaba asina ACHOUBA buyer sing mari amuk sagatpada matam changadra haibage nungnangba fawi haina mahakna phongdokhe mahakna makhata na hai organic ki oiba chakhau umorok yaingang amadi singdi hanadagi mapalamda thadokuna laklaba pothok singne masigi mathakta kihom su trial oina Dubai da thakre process tawraba kihom singdi atopalamda leptana thari chahi khudingi Delhi da tharamliba kihom ase metric ton chani yankhai dagi chahum faubne Manipuri kihom ase yamna hauba variety oibana mapalamda demand yamna wange hauji kihom lokpa matamasida lamdamasida thokliba irang asina chawnu khudong chadaba mayok na hale Kangchup amadi kangpokpi ki lomi sing pau phaunaba ngamdabana makhoina thariba kihom singi phibam kari oiramgani haiba khangdri tampaki mafamda leiriba waithau chiru dagi horaga thayong faubgi lomi singdi agency asiga khusamnana chatminari Churachandpur ki bunglon amadi khausabong ki oinadi mahimarong ki phibam kupna yengsilli makhoina mapung marai pharaklaba matamda pothok sing adu manghandana puthoroknaba lengakna kupna khanagani hainasu mahangna phongdokhi akoina Delhi da sahi khudingi tharamiba kihom si 250-300 metric ton per year gumba thai loina na processing gi damakta ekoi gi requirement mafam sida ekoi gi processing unit leiribasing chi gi demand da khara maga ekoi sida darkar leidana moji concentrate juice on thokpa jam semba dry semba pickle semna singba si gi thabak si kayam paikhatna lai Haibasing si kihom da natana atopa process to yaba product kayama commodity kayamagi demand si adum leigadorimni aikhoi gi domestic ki oiba demand su hojikti phajana leire noma panda su demand le animak si mit tongna hotna bada aikoina ching amadi tamna thariba kihom sing si ayambana moi sing si aikoina khangat laga uniform size oiba phajaba sing duna akoi mapanda thanaba processing unit na kitang asomda thabada lemdaba natraga mina pamoido sing do process tongna bi dong ta thamoba sungban singba segregation ji tawbuni Manipur organic ki mission gi oina su atopa punamak si loina thamgraga farmer haibadu kanano haibada farmer haibagi kas farmer haibasigi kanosi leite haibasi thamaba matungda masikhallaba matungda madugi understanding da akoina farmer sing ji na puthorgadu report sing che manghandana ba thabak se akoi soidana akoina paikat kani haibasi ei thamjage Nakalamaromda Manipur da train mapung fana yoroktribana maram oiraga transportation ki issue ma chawna mayoknei horticulture product ti patha pumthaba thubanina koina transit ta leibe yade amadi refrigerated van da pudaba yade maram aduna pothok sing asi mapalamda thakhiba ki transportation cost ase aduki matik wangbana pot ki mamal ase yamna wange pothok ama export tobu matamda ningthina packaging tobuna natana technically documentation amadi clearance tobu mathau tai adubu clearance ki center Manipur leitabana ACHOUBA khudong chadaba mamayoknei maruina pothok sing asi quality management control toba yamna wati adubu hairiba khudong chadaba sing asi thengnaraga matung tarakpada hena line export toba ngamnaba lengak kana honari haina su mahakna makhata khi akhoi gi lamdam sidai sida exporter amaga asongi importer amaga mari si kuina sangna matam sangna leiba ngambagi adumba
criteria si kari oigadage haiba matamda consistency in supply chain management ne somdagi tawdoriba supply si ada receive tawgadoridu matam chana quality si chap manana haina giba quality parameter si chap chana matam chana leptana supply tawbo ngamaba kandada ekogi chang nai na export tawba yabagi khudong jabasi soidan leyaba masigi je koi lamda akoi lamgi oina masi maintain tawsi kitang wai haiba tai lamdam asida lau singubana sinfam oiraga chamna hingjaba lawmina ayambani chinjak chadana miyoi bamatana hingba ngamloi mi khanabasu ngamloi maramaduna chinjak puthokliba lawmi sing tangdu leitana thabak tawba ngamhanbiyo maramdi chinjak walakpa matamda haujik miyamna wariba asidagi hena awaba mayok nagani ngasi ekhoina chinjak ta mipal tanglibasi amuk hena mipal tangba helakani maramaduna lawmi sing tangdu leitana thabak suba fanghanbiyo haujik manipur da thengnariba issue ase mari leinaba singna wari sanaraga athubada waroi senama purakna bohonaba mathau tai hainasu ke Debadutta Sharma na lenga ki pukning chingsilakle ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯃꯌꯥꯝꯁꯤꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯐꯥꯎꯕ ꯂꯥꯛꯑꯒꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯕ ꯂꯩ ꯂꯣꯏꯅꯅ ꯐꯥꯔꯃꯔ ꯀꯩꯁꯨ ꯈꯪꯖꯗꯕ ꯐꯥꯔꯃꯔ ꯏꯆꯝ ꯆꯝꯖꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯥꯒꯤ ꯄꯥꯝꯕꯤꯗꯨꯒꯤ ꯋꯥꯈꯟꯗꯗ ꯈꯟꯗꯨꯅ ꯂꯩꯕ ꯐꯥꯔꯃꯔꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯁꯦꯐ ꯄꯦꯁꯦꯖ ꯄꯤꯕꯤꯌꯨ ꯃꯈꯣꯏꯗ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯂꯤ ꯑꯗꯨꯒ ꯅꯨꯡꯅꯥꯡꯗꯅ ꯔꯤꯛꯁ ꯂꯩꯇꯅ ꯋꯥꯔꯛ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯑꯦꯖ ꯑꯦ ꯃꯤꯁꯟ ꯗꯥꯏꯔꯦꯛꯇꯔ ꯃꯅꯤꯄꯨꯔ ꯑꯣꯔꯒꯥꯅꯤꯛ ꯃꯤꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯑꯗꯨꯒ ꯂꯝꯗꯝꯁꯤꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯨꯠꯂꯣꯟꯅꯗꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯑꯋꯥ ꯆꯩꯊꯦꯡ ꯆꯥꯎꯅ ꯄꯤꯔꯤ ꯃꯣꯃꯥ ꯑꯃꯗꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯗꯁꯨ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯅꯪꯂꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯈꯥ ꯁꯨꯝ ꯆꯠꯊꯗꯨꯅ ꯂꯩꯔꯒꯗꯤ ꯂꯧꯃꯤꯁꯤꯡꯗ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ hiram asigi matangda video journalist Kelvin Hidromga loinana paudamjaribi Lakshmi Kongkham Times of Manipur Imphal